ngasimak Unified Command asi Kuldipna oiri oide haibagi chamnaba ama thokhalakliba asi atuba matamda Chief Minister gi maikaidegi amade Kuldip Singh gi maikaidegi Miyamda Sengdokadabani haina kunai kanba apunba maira paibi lob Phaohalliba District ki Joint Secretary A.K. Chitresorina phongdorakli ngasi nungthil Phaohalliba wang matabada leiba hukampal gi office ta pangthokpa paugi mifam amada mahakna makhata na hai ngasi di nupi aikhoina khutta khulai su paidabida lan ngaklibani haiduna thokliba asi khutta khulai pairakloi hainingai leite maram aduna leingakna miyamda yengbiriba mideng asi athuba matamda khanghandaba taragadi hauzik changsiliba khongjang asidagi hena kanba makhal makha kayagi khongjang changsilakani Pham konduna leibiraganu praja miyam ase leitraba kanda nakoi gi famadu kolaga lehoba yagadra haina hangladuna Manipurda masing khangdana thazilakliba Central Forcing asisu athuba matamda lauthokpiyu aikhoi isana iramdam ngakcharaga Manipur asibu kannanaba honnajarage haiki asimak akoigi Unified Command si Kuldipna oi amasung siamna oi haibagi samamnaba ama Lebak Miyamda tho leibase athuba matamda siam gi maikaidagi amasung Kuldip gi maikaidagi kanana oiribano haiba posima koigi praja miyam Manipurda leiba praja miyamda madu athubada khanganbiu madu athubada khangandaba taragabdi praja miyamna akoi ngasimak nupi oidi akoise khutta khulai paidana akoina lan hauribani lan khamibani haidana akoina chongthoktana akoina honaribase nupi sinju khutta khulai pairoi hainingai leite asugum laba leibaki asoiba sing asina ngasimak akoigi Manipurda yengbiriba center gi leingak na yengbiriba se miyeng se karamba thakta yengbiribano habase athuba matamda praja miyamda khangandaba taragadi akoi hana hauriba sigi mathakta akoi nupi mayamna hauraga makhal makha kayagi akoi khongjang jing changjalakna nupi sin khulai paidana mama oibi kaya machabu mathanungdagi setna hatorko taragadi mama kaya su thawai hakchang yauna akoigi ichagi damaktani matung illage haidana chongthoroi hainingai leite kondana leibirano famduna hayeng akoigi leiriba maitai purupcha singde mutkrakanda nakoi gi famdu khatang leihobdu nakoi yaradra habaje praja ma oina hangi aduga athuba matamda Manipurda masing thingamdana thajalaiba Central Forces singse athuba matamda lokthokpio madu athuba matamda lokthokraga akoigi leipak Manipur akoigi kanglaipak akoi isana lengakcharage akoi isana ngakcharaga akoi isana imalebak sibu kannanaba akoi na honajarage Paugi mifam aduda saruk yakibi Universal Mothers Organization UMO Phaohalliba District Secretary Okram Manoramana haikibada ngarang ima ibel singa Security Advisor Kuldip Singha unaruba matamda mahak masadi Unified Command gi Chairman oide phongdorakpana maram oiraga hauze home gi famsu paibiriba Chief Minister Nongthomba Birena Unified Command gi Chairman gi mathawadu tawbiro haiki mahakna makhata na hai Kuldip Singh di CM na Governor na hallo haibanumita hangani haibirakpa amade CM na power pairi hairakpani na athuba matamda leibaki irang asi nemhanbiduna luching purel ama oina santi phangnaba angamba sakti sijinabiro hairaduna Miyamda chamnaba Phaohalliba Unified Command asi mawong marintana mathau fazana tawbiraga amuktadi santi lehenbiyu haiki ngasi paugi mifam Phaohalliba District Unified Women Development Organization Phaohalliba imagi Secretary M Sanatombi President S Bimola Universal Mothers Organization UMO Phaohalliba gi President Ningombam Pisak Kukampal Phaohalliba District ki President W Maipak Devi amade Maira Paibi Lup Singh asigi member singsu saruk yaki Kuldip Singh dagi magi Unified Command asi ai paide haiba wafam asi thambirakpa maramna hoji aikoi honorable CM su oibiriba aduga home gi power su pham su paibiriba aikoi pamung birena ngasi Unified Command asi mahaki oide haiba pau asi tajabada aikoi aduki mate haraujai hoji aikoi santi phangaroidra maitai macha ama oina aikoi purup asi aduki mate waragadra haibasu ngasidi aikoi awaba kaujare pabung na Unified Command asi paibirabanina pabung na thoba matamda leibaki irang santi asi nemhanbiraga maitai macha ama oina loinana lamdam sigi luching purel ama oibiribanina oibibaga loinana ngasi akhoigi santi phangnanabagi thabaksida pabungge angamba chakti tawbiduna Unified Command asi mawung marin tana mathau phajana tawbiraga amuktadi aikoi santi pinabiu haina hanna pabungge mafamda haijari